Funopu Kuramjari, April 30, 1945, Nungtilgi Pung Ahuma Kairomta Matamni, 60 lakhs Henba, Jewish Singbu, Hakiba, German dictator, Adolf Hitler, Samatonta Mabopong, Capsin, and suicide over the Sizaki. Adu Mapum Sida Mag, Matanta, Sizaki Dinade, Mana, Sidrim among the Magi, Quadi Maruin, Kanjava, Tawai Karamasu, Tolamki. Aduga, Sigumba, Mihad Asiu Pangtona, planning to Bohor Kibana, Hitlerna, Sigaba Charakna Pung Kunmarum Walling, Mamang, 29 April 1945 Ki, Nungtilgi Pung Ahum Lomta, Swidegini, Hitler Maki, and Missinga, Lenana Mana, Quadi Season of Pamzana Louis, German Shepherd, Blondie, Machin Paltokuna, Makutmanga Cyanide capsule in the Bonary. Machinda poison who do hecta Kiboga, Blondie Kudata, poisoning number Moraga, Lemida, Lekadana Mapunsiloki. Adu Yam Liberty, Blondie, the Gumuhi Yamani, Madudi, Mabu Hitlerna, Machadona Yam Luna Tone, Luisa, Aduna, Masidan, Laliwa from Hitlerna Magi, Machadona Tamza, Posak Amabuka, Mina Makutmang, Hartongam Livono Havisi, Masigi Marunda, Sing, Maramsi Kari no Havisi. The same Harabada, Hitler, Masamok Sigumba, Tamtir, Kontang, si Lokaning Kide, Tubu, Pilotana, Tamuikan Bataki. Well, Masigi Marumda, Maram Aniliri, Ahan Maramda, Hitler na cyanide capsule, Asibu test, Torami Maramdi, Masidagi, Pung Kumari Matunda, Aduguma cyanide, Adubu, Magi, Pung Trama, Kakimamang the Lohongduna, Nupi Oikibi, Iba Brown, the Pizagadori. Anishu Maramda, Hitler na Pamlamde, Magna Sikrabatunda, Magi Huyetana Mabuning Sinduna, Nuaita Pava, Natraga, Russian, Kuikudana, Hitler Makoi Makutama Tiragada, Makoina, Hitler na Sikrabatunda, Mogi Asawadu, Huidu the Tainaduna, Orpana Vatova, Pamda, Aluna, Magi Huidu, Makoina, Fuba Java, Orpanating Vatova, Yan Hana, Mana Blondie Haki. Adugi Matung, Magi atop of wolf, Amadi, Magi Macha, Winau Maribu Puduna, Garden the Laki, Luga, Magi Pistol Duna, Kutatakning, Hanning the Hanning the Makoi Mangaro, Kapana Haki. Masigi Matung, Mamiti Goichena, Hitler, Hui Taruma Garden the Funki. Mapamasi, Mahagna, Magi Hui, Taru Aduga, Itatan Latuna, Chentunguna Sana from Hausi Mana, Magi Hui sing, Kari Hatkibno, have to the Equina, Yantare. Aduga, Magi wife Ibabuna, Kari Hatkibno, Masigi Maramna Kari. Hitler Masadi Kanjabani, Mag, Equidana, Soidna Sirni Havsi. Adubu, Manasi, Pung Karak, Naramatamisida, Kariki Ibagalo, only Luna, Long Badangariba, Maginu Pibu, Kariamu, who pigeon and Halivano Havesini, Hangbayarivasi. While Masibu Kanga with them, I call Hitler na Sigabapung Karagima Mangda Muhalapatari, Mana Sigabapung 39 Yamang Sapsana Haragati, 29 April Ahingipung Baro, Masigi Matamsida 33 years, Urabi Iba Magikada, Sanalupan Lighting Ladana, interior of black dress ama setuna, makeup togna, Lady Kiri. Maramdi Lakadurba Pungama Sida Magi Chahitara Tarutaki Sijarglava, Nipaduga. Luhungadori. The same bani Ibana Chahitra Maka Ngai Hitler Bu Nungsijana Laki. Aduga Masigi Chahi Anigi Matung Mana Chahitra the Resropada Lerna Magi Nungshibu except Toki. Masigi Matungda Chahi Asima Masibu Lotuna Kanasu Kanganda Tamaki best friend Nya Hajinduna. Adubu Hitler Gi Maru Eva official Karakati Mako NC couple ni Havasi Kanglami. Mako NC Tongan Baka Ani Dalay. Adubu Romani Sigi Barungi Secret Passes Ki through the Paudo Paujin to Yaramika Anidu. Hitler Gi Asigumba Nungsinolgi Warisita Mayam Soidang Padifa money. Adubu, Masi Hitlergi special cops singdi, Loina Kanga Wafamni. Makoina Hitlerbu, Karak Iva Gidamak Waba Mipa Tinakre. Kodamina Iva Karigumba sports, Vienama participate over the Giting, Halapana Chingba, Yawada Lepam Sapon Kangaba, Lunana, Land Toringamanunda, Tigi, Iba the Cold Dona, Magi Seti Matanga Hamba. High Wafam Singasi, Ibagi biographer, Haiki, Gote Makerna Iramba, biography the Sufazaniari. Masida Fundo Matung in Namako NC Yam Nanusine Adubu, quite couple of Maguna, Edunda Lake. Lunana, public Mamanga Makoi, Lohonkiba Sulaite. Masigi Maramsi Sumna Wagani na Tazani Madudi Hitler na Magi Waipu family time Pibungamloy Lunana Angang Supibungamloy Maramdi Hitler space medication Amadi drug na Maramoraga Magi fertility rate as Yamna low Waiki Amadi Magi testicle Amakakta Wave Maramna Sigumba case Sida Angang Pupa Havasi Utokta Maramna Sumna Makuna Sigidaba Sorana Pungu Trama Palom Walingida Iba Magi Rumda Lohonaba same sari Amarumda Hitler Magi Kada Legacy Bill Wari Masidamana decide Toki Maga Magi best friend Ibaga Lakadava Mikuk that long lagani. Lunana Matangi May 30 April da Masana Yana Makoi suicide organ Havasi. Maramdi Makoi Masagi self respect Puikai Kumana Russian sing da surrender to Panamde. In fact, Magi legacy do da Sumna Suiri Madudi Makoina Sir Vatunda Aksang sing adu May Tatopu. Aina Maramdi Magi Nabana Magi Aksang Dubu Sopana Traga Pamda Tabak Toganava. Masi history the Yamna Chawa decision amani. Aduga Asugumba decision Asi Matomtana Loki Vidinate. Maramdi Masi Mana Ivaga Lunana 29 April Gi Sorakna Nungtilipung Anirom Tav that Lens
lunch tawringeda lokhibani matamduda Hitlerna iba amadi magi secretary ani gi loinana lunch tawri masida magi secretary ani dasu yamna ngakhi maramdi Hitlerna chari thakningida serious oba wa amata saba yamde adubu numituda Hitler masamangna rule adubu tugaidana wafam asi hodoroki Hitlerna haiki hauji ekoi kuidana lana si mai thiragani asigumba mai thiba sina mangonda yawtringaida mahak iba loinana siba pami haina asumna mana haiki mahak nungmaina matomta kapsinduna siba pami asina kudakta iwa wadana laina siba yagani haina adubu magi wasida ibana kudakti yelami mahakti sira matungdasu fajana uba pami sakong kaidana maitongda ina pukjai chaina yengba nungaitana sibu pamde haina aduna magi oinadi suicide tawnabidamak cyanide capsule oina khangeni haiki asumna legacy adugi ahanba point yawriba adum phangthoki ahingi pung ama rom tabada Hitler ibaga longki longlo matung ahingi pung ani makhai rom tabada Hitlerna alcohol party ama thamki masida mahangna doctor nurses secretary ani amadi miss iba Hitlerbu kauki amadi Hitler yamna ngauki mana iba nungsibagi matangda banki loinana mahak iba loinana matam amatada siba pami haina su phungdo asuna mahak lani matungina sigdawriba ka aduda pistol ani cyanide capsule ani pusinba haina lep ama miss oirgasu ama suicide tawduna matam amatada makoi ani siba yanamani party do pung mari phau sathaki amadi masigi tungda iba amadi Hitler apunsigi hanbo oina phongna ka amada tumma changki asuna Hitlerna sigdawun me 30 April ayuki pung taruk tabada mahangna pau phangki Russian troops sing restake yosilakle amadi mafamdo makoina control tawkre habasi masi tabada Hitler khangle mahak mai thiba amadi sigdaba kuidra habasi adubu haujiksu asa amada mahak lei restake tagi Russian troops sing handokini haina adubu thangnaba mikup supnagi pungkhai amagi matungda maki asa adusu kaiki magi Berlin commandena radio da pau piraki Russian troops sing matamna yangna sangsilakle habasi asumna namilung bapung baramkhai tabada Hitler na pau pangki adudi hangna lotna leiba bunker building dugi apanda Russian troops sing yosilakna akan mamongda lansong mare habasi masi tabada Hitler tuminna wa karin ka ngangana minangang busutada murti amagum leiki ehaki matungda ma asuna haiki adudi mahak karigumba museum amagi exhibition oiba pamde haina aduna Russian sing aduna yoksilaktringaida mahak matomta siba tarami masigi tungda mana magi soldier amadi secretary da order tawki makoina hek siba matung matam manghandana makoi haksang sing adu thunamak mai thadra mangan ko haina asuna pung 12 funga chatma matamda mana magi soldier sing da aroiba bidai pibalaki masida magi lanmi khudengakpu makuchoktuna thagat wai hairmi makoi gi service amadi loyalty gi dama matamduda magi nurse amana hairaki my pura have fed on final victory lead us and we will follow you Hitlerna asuna pakom piraki aigi modari aina sikraba tungda nahaksu suicide tawnaba honaro Russian singi torture dagi kan mangamnaba haina asumna Hitler magi lanmi singa aroiba oina unaraba matung magi punsigi aroiba lunch spaghetti and salad chaba dining table da laki matam sida mahak matomta lunch adu charami magi secretary amadi ibadi sanabadu sokpo pausolamde asumna Siramdai gi mikub yoroglabada iba magi ka da changduna makeup tawba ke bawrolki iba Hitlerna kwaidagi pamjawa white rose ki black dress adu khalami sigi matung makoi gi aroiba mikub the final that time adu laki nungtil gi pung 3 makai chatpa matamni iba amadi Hitlerna ka amata da punna changki mahaki matung second kar gi matung da ka adu dagi mapanda leptuna leiba mipung kudimakna nungmai gi makol mataki dugu nungmai makol adu tabada mafamda leiramba mipung kudimaki matamsi lepkibagum mafamda pum chikchikki amadi pung 3:40 phawda kanamtana mafamdu dagi lenglamde amadi wama chenam phaw ngangamde unwai muksingna lei adubu Hitler gi aroiba wes adusu pangtokada maramna makoi gi lanmi sing aduna ka aduda changduna Hitler amadi iba nigi asiba haksang adu puthortuna pung 3:50 chatpa matamda petrol haijenduna mai thak asumna masigi tungda numidang waramgi pung 6 lom tabada SS officer Linlof na Hitler amadi ibagi mai sakibagi utsing adubu Hitlerna magi huisingduna pungki mapam garden gi mongpam mathaktuda chaisinduna thamkirami warisidagi simadi khangle Hitler magi punsida sakti pambadagi saing chaba amagumna atai mida tamtiba crime kya chatharawasu magi Germany Nazi amadi officer singdadi caring nature amadi yawri habani masigi matung 1st May 1945 ta Germany gi Nazi soldiers sing Europe ki tongan mafam singda surrender tawba horaki allies ta asumna Europe ki mafam pumbada Germany gi lan missing unconditionally surrender tawba adu accept tawki amadi 8 May da announce tawduna ceasefire Germany da thamki masina World War II loisanbagi achobo maram soiki matang sida video asi loisinjagi aina ngangki matamda soiki lanki yawagus mayano puksel sawna pigani siuma interesting oraba topic ya asibu khangbi nabagi dama channel asibu subscribe tawbo kawiganu pumang po amana khurumjari